Khurumjari Elite TV Plus na Sandok Chariba Hello Elite TV Hyper Program Sibu Meeting Tabiriba Pumna Makpu Rabitana Taram no Chari Ngasigi Marisuba episode asida kana karamba nungairaba isay-sing kanbiraklibage habadu miyam puna meeting taminarasi Ngasigi Marisuba episode asigi ahanba laibok faraba caller asi kanano habadu miyam puna khangminarasi phone la khutcharage Hello Hello, si ako Elite TV. Hello, Elite TV na tro. Oh, hello Elite TV ne kana obirabano mingli kumalam ta Ay, tere Teradagi Rosan. Teradagi Rosan. Rosan karamba isay no isana khoidana tabi ningse. Isay ngaki mamangda nangambani phone pangbade mukawre. Amtang phajana ningsing biro duga habiro isay do. Oh, ako kanona Ranbir Thouna na sakta. Ako gi Laidamni ay gisu matam amada thawai dagi su helabi ama habdo. Isay mayek to hai ngai da sur hapaga kitang saktok pirak pa yagadro. Madam isay ji hajede adu jamna sakti sange ne gidu mate amadi sum kano me yengna bai tok jarage madam. Hoi viewers sing interest mate amtangang biro ne. Oh. Laidamni ay gisu matam amada thawai dagi su helabi ama adubo tatkhe thadok tu namadi nungsiba bumana khongoi naram laga yani kumida Hoi yam nungaijare Rosan isay si yam phajana sakpirakre ado Rosan thamoy yam kaiba hadi hana kaina khibaga laibibro isay phusbiti nakhiba Madam, me bagi punci dari tu mungkin ada yang ni itu akak kum tengna, betul na akak itu jam tengna git, ada na punci dah tu, ani di jam tengna jadi hai dah madam. Hoi ada isagi kar bathamoy do Ranbir Thouna gi khoi thumla ba khonjel sigi isay si tabiraga kitang dangoi su mezin bangambra habdu puna yengminarasi ado Rosan isay sibu tahan biningba dedicate to biningba mioi singlerga su hapiu Oi, na aja lagi koi kalau dagi bonggai dagi nilakanta, dagi thang dagi amarjit, dagi thobal dagi Amir Kumar. Moi sudah dedicate to jagi udah. Yam nungaijare Rosan matungdasu duma khoigi thorom nasibu sarug yabirau ngasigi onadi sei thajarak lege marup singaloina puna Elite TV Plus bu yengbiriba viewers pumna makka mideng taminarasi Lairami aigishu matam amada thawai dagishu helabi ama Lairami aigishu matam amada thawai dagishu Labi ama adubu chakre thadok namadi adubu chakre thadok namadi nungshiba bumana khongoi naram laga Lairami aigishu matam amada dagishu helabi ama thabal phaba ahin kaya kapki
ningshinna themba yadana leirammi aigi shu matam amada thawai shu helabi lambidi kaw laite thamoida nau huna mai chakpiri nungshigi mai chakti kaw laite thamoida nau huna mai chakpiri ahi mai chakna ashuna hela hema ahin kaya helaga mai chakna ashuna hela hema mashibu karamba iral gidanino mashibu karamba iralgi chailano hairamno leirammi aigishu matam amada thawaidagishu helabi adubu chakre thado tu namadi adubu chakre thado tu namadi nungshibbu mana khongoinaram laga leirammi aigishu matam amada thawaidagishu helabi ama thawaidagishu helabi Kola mula kuchage. Hello. Hello. Hello ELITETV ne kana obirabano. Ai Albert Lasham. Albert. Wangthai dagi Albert. Albert karam bai sai no khan bi duise. Ama mera memsa ki lekai gunda do. Raju no ng sakba do obiraba. Oi. Oh. Ahoi. Yam phajaba sai ma khanbire sa silekai dagi yamna gunda sabi bro. Ai gunda di sajade do lekai no pilum badili chaw. Oi mira gumba malum zaba. Au au. Yam ngai do isai se mate amtang sakpiro haidi mira na taraga su khangjana ba. Yai. Khaujarage. Hoi haubiro. Yu thakpa hai phetani aina yauduba gunda oidaga thakpa yaudi hai kini khanduna nangna ekta kauthora I yumda sangbiro ekta makai sidabu karamba gunda da khangam doino silo sajare Yam ngai jai sai yam phajan sakti rakre Miras na yam otpira ba maliko yam phajan kak laktan senagra ba mari mira na yam phajan hoi khada di senare anda oi ma su magi oba mi du na oida na soining da na senajari ni du budi hoi ando sai se thajar pa yara bo antraga mira gi ming happy gi mira gi ming di happy ra roidro
mai ming ji de hajar roi ꯑꯗꯨꯗꯤ ꯏꯁꯩ ꯊꯥꯖꯔꯛꯂꯒꯦ ꯏꯂꯤꯠ ꯇꯤꯚꯤ ꯄ꯭ꯂꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯏꯁꯩꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯏ Leika miyamna gundani aina kinaramba aise nangbu koiruba numitagi Kanana su aibu kidare Kanana su aibu kidare Kana su kidare Kana su kidare Kanana su kidare Kana su kidare Kana su kidare Kanana su kidare Khatna bahai fetangi aina khamluba khamba yadaba nupa tumdi warke khanduna oyu thakpa hai fetangi aina yauruba gunda oidaga thakpa yaude hai khini khanduna nangna hekta kauthora I yumda changbiro Hekta mahai nangna hekta chen thora I ai oina khamjili sidabu kanana no ai hapu kibi dauba kana suki dare kanana suki dare Kana suki dare kanana suki dare Habal chonghanni chonghallo engonda tana raktare Isai tauhanni tauhallo engonda hanglamdare O laikai pakhang leisabi mayam punbada Tumin chibon ngangarakle Tara jugiti khallunu Iche mirana yaragaloy re Tara jugiti khallunu Iche mirana yaragaloy re Sidabu karamba gundana khangam doino Kana suki dare kanana suki dare Kana suki dare kana Mira memsa hariba films dagi nungaraba isay ama miyam puna biteng tamina kraba matung mathangi caller si kanano haibadu miyam puna biteng tamina si mathangi caller khotchagi Hello kana obirabano Hello ELITETV obirabra Hoy mani kana obirabano ming leifam hanam ta habiyo ai ming set Regina the cigar crop from the guy degele Regina haibakwa Regina karamba isay no isana khoidana tabiding haiduna khabirak tuise ama sakpo budi bonem na sakpane do ama pushparani na sakto ko ma leibane ba ama wakhal gi tawdo hoy yam phas abisay am khanbirei ko adu sai do da ha biro hoy
Regina-gi wakhal de am ngauhali sibu kana go izano. Isayda ay yam tapna taba na taba ado mana yam tamna taba dagi isayda sum khangibane ba do ay isayda su ado maingonda familiar oiraba adagi isayse kanjage tawban. Oh, ado isay se am to ini su tabani na isay sakbaje phajana habiram gado male Regina yardi isay se kitang phajanam to sakpirakera. Ay isayda ay sakdi sakta lagi yam haite ba isayda sakbadi tabadi yam na pamjaba do isayda dum tajarage ko me am punna. Hoi, koi ma'am ban do isay se tahan piningba dedicate tawbiningba miyoy ngadi lay bibro. ELITETV ni na pumna magtuloy mag-dedicate na tawjage. Ado ko dum tajarage. Hoi, am nungayje Regina matungda su dum mag-call tawduna ko githaro masibu sarug yabirao ngasigi oina di isay tajarak lage miyam puna mineng taminarasi. Wakalgi haurak famoy bana nongmat
Hello. Hello. Hello, ELITETV ni kana obirabano? Possibly, ELITETV as isay kanbagi do. Hoy, mane. Ando isay kan betul juga isay. Kay Habib am taga Habib ba? Ha? Ning leifam hanam tang Habib ba? Hello. Hello. Hello, tabiri ko. Yaragadi phone tawbirai se ming leifam hanam ta habiyo. Untuk kanbagi ba? Ning na tatot ko eh. Tatot. Kung ba totin degi? Tatot Habib ni ko ming da. Ang leksam. Ando karamba isay no tabiri ngise. Tabi ning ba isay habirak pa yara ni? Ay din eh. Halo, may pahari din ang taning ba? Hoy. Ado isay do sini kan ka. Pahari gi isay se du kimatik yam laikre ko phazaraba ando gi isay phazaba mayam stagi sa tabi ning se karamba isay obidino pahari gi. Toy na je sa tu chari thado. Pahari sa prata do bo. Mani. Mayek to dum habiro ma. Laje thaki thari khada na ahan sina ta do. Laje thaki thari thana. Mai sai se ngang ba hai ga di ya ga di mati am tang ngang thokpiro. Ano kay tagana tawrin ni. Hai trasu ka sukai de mati am tang hai di yang biriba viewers sing na su khang ta ba da yam nungai ga ni na khanjai ko mai sai se mati am tang ngang thokpira di. Kara mai na ngam do ro kai. Ta lam taning ba isay je toy hai tawai se. Yai mama ka sukai de ando isay sibu tahan bining ba miwai sing ga di lai bibro ming happy gadra. Lai ai gi ta sing imong sing lai. Hoy cha sing imong sing gi ming habiyo. Mau hai do ra. Ya ni habiyo. Game na yan na so kariya ya. Ay ton ni ho le ba. Mahesuri. Mau ton di. Aday mau ho na le sa mong di rin na. Mau yai man na le sa mong di. Toy di. Isu din di. Lobi rabo ma. Toy di. Hoy. Mai sai se thajarak lage imung manunga punna ELITETV Plus pu yang biriba viewers pumna makaloni na sai antamina tagatari thabiro. Hoy. Mama matungda su duma call tawbiro khoi tharom sibo duma saruk ya biro ngasigi oyandi se thajarak lage punna taminarsi.
जथकी थारी था मालम चिरोल फंगद लैन जगोई साबती था यमा बुनाई दरा आज लैराम थौदा ताइबं थमोइ तनिले नुसी माबुनि सिंना थमोइ आइगे लोनाले आज लैराम थौदा ताइबं थमोइ तनिले नुसी माबुनि सिंना थमोइ आइगे लोनाले जथकी थारी था मालम चिरोल फंगद लैन जगोई साबती था जमा बुनाई दरा Sitnamiba nondolikla purale Leina thata thigarani taibang mai sakoglani Haginu sitnamiba nondolikla purale Leina thata thigarani taibang mai sakoglani जथकी थारी था मालम चिरोल फंगद लैन जगोई साबती था जमा बुनाई दरा जथकी थारी था मालम चिरोल फंगद लैन जगोई साबती था जमा बुनाई दरा Nongmaithem Pahari ne sakpa yamna nungairaba phazaraba isai ama miyam puna miteng tamnekraba matung mathangi goal amula khotchage kanana karamba nungaiba isai khanbirakli haba miyam puna khangminarsi. Hello, hello ELITETV ni kana oibirabano. Aise isai amtang khanjage yagadra. Ho yani khanbiyo adom na isai khanbiraknabani ngasai dagi akoina phone che on tawraga ngaijarami base. Asam nungaire tu ngasi hello ELITETV da isai khanba phangjabasi daina khanja tori bai sai si eje maisnamgi halakho haibai sai do adum khatang thabirok ba yagadra. Oh yamna phajaba yamna nuksiba yamna thamoy yamna chakpagi isai ama khanbire ado isagi mi lekham zum tam khanbire isai si tasengna ma haugiba mayam ama sum ningsingakpa hujipudi ai icha pakhang pharamni na ko khaludre du haugiba mayam ama ningsingakpa ade ningsingakpa du dai si misak to ningsingaga aina mon da isai si dedicate tawzaning ba haitare ko ming du de ai haijara roige kai gumba ming du de hairaga de mu farak tanar ka do man ba hoi haujik su isa pakhang pharabani na ko adi imu mon sai do ongtang thabirok pa yagani ko hoi yani sai thajara ke do isa gi ming lefam habidriba male isa gi ming lefam ai gi ming na isan kawe uripok ta gi ni uripok ta gi ichan se hala su akoi tharom da saruk ya bikraba male ko
ya jadri ngasi na ahamba ne ming mana bo oiram ga do bo man oh ming mana bo oiram ne de khoi caller se to ki matik yam bani na khoi jo kana no se khang khale budi lo ne khang kan ne khoi gi ELITETV plus ki maruk ngak ta budi oira ka duni khale ga budi hoi yam nungai hello ELITETV na sumaina mayam gi nungai be sei khan bagi khudong ja bagi program ama hakat tirak pasi hainingai leitana nungai ELITETV miyam gi seva sang to bangam bo oibiu ado ai gi isai do ai huji khaurang na ngai daga leijare ong tang thabiruk pa ya kadra ya gani ado isai se mate am tang ang thokpira di hausimak ta thaning ba ya ga isai se waro bi badi ya je madam ai isai se kari gumba ina saksarak pa taraga di ai gi khonjel je khanga da ba aduna khara nungai tre ai mara amazo ai adum isai adum saam bani na ne khonjel je hek saklak pa matam da ai ne je khanga da ba duna khitang nungai tare waro bi be ya te ko kai suka de kai adudi eje maslam gi khonjel dagi oina mayam puna hello ELITETV yang biri ba viewers pomna makka lonen tamina rasi am nungai jai ichan ko to birak pa mathang du sudum call to tuna khogi thorom asibu saruk ya bira u ngasi gi oina di sai thajarak lage punna miteng tamina rasi thank you thagat jai rakani irana maire khalde aidi asna oi rakani irana maire na gyau dravada le le aina nai tum ta gyau dravada le le aina nai tom ta mai chak se khanduna ning sing lage adu ngai matam do ai bu kaya da masu lấy chillata wa tha baling lột ki masu lấy chillata wa rona tor van de phong safukan na ta moi ginung siba
Thiri nung shigi kongul Mafam kuding chadli aina Thiri nung shigi kongul Nang leitaba Mafam ase Ihang hang hore Oh nang nahai kiba Wahai singdo Singdo na leire Ngasi sunili nangi Kontang na Taning banung shi konjel Fangdare Hokraba wari dugi Leli aina se ya jare halko amuktam iral se ya jare halko amuktam iral se ya jare iral se ya jare iral se ya jare Hauzik ichanna khanbirak-tuna eje mesnamgi khonjelda halakho hariba isai asi miyam puna miteng tamina khraba matung mathangi call asi kanana kadaidagi tawbirakpano habadu miyam puna amuk miteng taminarsi. Hello. Hello. Hello ELITETV ne kana oibirabano minglefam haramtang habiyo. This is Tomba Wagai dagi Tomba. Tomba hojik matam sibu wagai rom sibu kamai tawbiri lau isingi phibumna kamai tawbiri adum maikai gi paudam kitang thambiyune. Oh madam thamjage khoi wagai sidi khoi lau su uzaraga leijaba lamni adu khoi hanak ki maitai iram tawbusida khoi su wai khoi nangna budi kuki ga ta te adu su khoi thabuk subum nohung khangdaba puning leita phom khangdaba Kiram si karam kandro si jide khamra koi no matha sa bhai tare tu koi ELITETV gi nomajin kuding gi umdawam pung mari dagi manga phabu thandok bi ba koi hello ELITETV je tajara ga koi thabak sujaba nomjaba chanung motion ba khoi pa lo sing to jaba adu ni to ni semeda hoi yam nuai jai haidi akhone sandok chari program asibu tabi daga ngahaktang so awa puthai jaja bada koi thoram asibu sandok chabagi mahai yale haina khanjai ado karamba isai no isana khoidana tabi dingi se kalakar di minam kode du koi gi aribam sham lakana num di khujadro to koi isai me ek to habiro me to Gari isai shauge man da family bi sakhang da bi habto adu yam ka li da ni madam du tajan ni hai tare matam amagi yam phajaba yamna maming chatkhiba isai ma khanbiri ko ado isai sakpasu yam hairem godaw mali sa se kari isai sauge na jo hange isana khali bi isai simak amta saktok pirak pa yagadro yam konjel sidi koi ai me sa di awang ngi ta to malu di san bi thori ta la selak ko khang ko ang kay sukay di amtang bati amtang kudo tambiro. Hoy, madam, yam gi ELITETV gi ba ELITETV testing gi sing khandra hai mati amtang to gi madam. Yam no ajay. Kari isi to gi mandu khumi gi sakhni davi Mangga khami di sakhni davi kari isai to ige yani ko mala Hoy yam nuai jare isai se yam mayek mason yam sumna sur yam tana saktok pirakre
ꯑꯗꯣ ꯏꯁꯩꯁꯤꯕꯨ ꯇꯥꯍꯟꯕꯤꯅꯤꯡꯕ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯒꯁꯨ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯔꯥꯅꯤꯕꯂꯥ ꯑꯗꯨꯒ ꯈꯣꯡꯖꯥꯎꯗꯒꯤ ꯑꯃꯔꯥꯕꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯋꯥꯡꯂꯝꯗꯒꯤ ꯔꯅꯀꯥꯟꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯖꯩ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗꯁꯨ ꯑꯗꯨꯝꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯊꯥꯖꯔꯛꯂꯒꯦ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ Kari isai sauge Kari isai sauge Mangda phamlibi sakhang dabi Mangda phamlibi sakhang dabi Kari isai sauge Ningjaba asa kai ki bakuire pamjaba saisa chukau ki bakuire Ningjaba asa kai ki bakuire pamjaba saisa chukau ki bakuire nangbu uruba Miku pasida Nangbu uruba Miku pasida Mangkra pumba Hangba gumnile Aigi isai gisu Aigi su Kari isai sauge Mangda phamlibi sakhang dabi Kari isai sauge Aigi pukning se tapthaba ngamre Hangjari thamoy danangbu kanano Aigi pukning se tapthaba ngamre Hangjari thamoy danangbu kanano Launambi kanagi misumbalaiwana Launambi kanagi misumbalaiwana manghanbire kauhanbire aigi isai gisur aigi sur kari isai sauge mangda phamlibi sakhang dabi Mangda phamlibi sakhang dabi Kari isai sauge Kari isai sauge Hello sibu ELITETV oibirabro hoi mani kanano ming lefam hamta habi ai kanodagi moirangdagi thoibi sana ko oibko ai sida isai amta khanjage torokane moirangdagi thoibi sana
yani to bisna isai se khanbiu do karam bai sai no isana khoida biling aina khanjaning bai sai je ai se matam kuin dagi dum taza duna sulai dagi aina su ampam se bai sai su oire duga khoigi ima bu yam nusi da boy na ko khoigi leiki da ba khoigi oza sure na sakpiram ba khoi boiton mang khregi changdam na pham leitra ba hai bai sai do si matang thabir o khoi ai thawai ta na taza ge na haijeri hoi thoi bisana dana tana hai bai sai si lamdam sita lei ba ma bu nungsi ba khudi mangna loina pambiram gani hana khanjai ando thoi bisana ya ga di sai se mati amtang ngthokpiro yam emotional oi ba yam phaja bai sai ni ko sai se ngangjar roi ge sai je ngang di hekta kap ningak pa koi ma je hekta nungsi re ba ado koi ma na tana lamdam se lei ba ima khudi madum nungsi re do sai je ngangjar roi ge koi ge oza sure ndagi oina sakti ba do ma gi sai oina adu bak dum mayam puna dum tamina bado dum tamina jarage yam nungai je mathang dasu dum call tau tuna tharom sibu saru ya biro ang isai thajarak pa yarbo ya jare isai do aduga tajaling bade haija roge special oina haidi mayam pumna mak loina mak tamina bado ado ijage aduga mathang ge call dasu dum lokhat biro koi ai handa try das maina lokhat phone pai biro ko se am harau jai mathang dasu dum phone tau sar pa matam da koi isai khandagi tanza ado adum khangjage ko hoi adum akoi tharom sibu leptan dum call tau biro yare ba makhai jo khoi ju tawbirei ba caller sing ji pukning pen na ba ngami ba makhai di pakat na ba dum hona jage nasigi ELITETV adum mai pak na sau khat poi view ELITETV gi sai khan besi so adum leptan adum khanjara ke ko hoi yam nungai je adum gi west tum bak thung bangam bo oi jage adum su taw taw bu thabak ta mai pak po view sai thajarak lage punam ileng taminar si Changdam na pamlay tabag ay di tang banang tani wara macha kaya nang bukaw repot hajay Changdam na pamlay tabag ay di tang banang tani wara macha kaya nang bukaw repot hajay Ima
aishu kapatoke noina no puraga aishu kapatoke he mapok miyoi mapok aigi laibak ni aigi khongchat he mapok miyoi mapok aigi laibak ni aigi khongchat Shining bakaya chafangde setting basu set pangumde oh shining bakaya chafangde setting basu set pangumde aigi mapok shembalai nang namit sumuranu aigi mapok shembalai nang namit sumuranu aigi punsi aigi punsi manava sing mon kharo loi kharo dai bang dai mut kharo nil lak le ten thana kapli bai khom je Ima Ima Hello ELITETV ni kana obirabano phone to birai sibo ai mingse akogi sabale kai dagi jenik sarang thim ko sabale kai dagi Jenny habibani ko mingda nate te jenik saiba ko jenik karam banu nga be sai no ta be ringi se ai je akogi ai je oza sadan da jam pam jai ko hoi mayam pumna magda dum pam na ba singara mani ko ado oza sadan da gi sai ama ai je kol je ahan ba tor ko gi khatang ju thakat pai tare do sai je loi khok thokre adum yani dum tapna dum ningsing biu jenis kaisu pa khat ngai lai ke ko ama akogi oza sadan na sakpa ingano lagtagi aigi punsi ingano laksida tabudo hoi ado hajik sibu inga gi thana ga lekala tan dida inga gi no sibu yam kada ning sing gi rai sibu kai dagi no halo tapi ba tajari ye ama aigi punsi ingano laksida tabudo hoi tajari sai du budi ado hauji inga thana lugra kan sida inga gi nong lek pu ning sing bi rai sibu karam wakhal dagi oijano aigi nupido hoi ma do aido ngasai nungtin tumaga hawal mangda uramba hoi ada Iwani do koi basalame ba nong marakta adugi ma do aina sum nungsi bagi ma ge nungsi khudoloina aina ELITETV sida call tawraga isai je khanjabani yam nungai jai next ado dedicate to bining ba miyo sing leraga su happy you dedicate to was ai sigi isai sidi ai gi nupi khatang loin tawjarage ming happy ba yagadro ming se haido ga di moy masena khanaga da ba haidi moy masen haidi akoi haidi ai angang oi ri ba aduna akoma hoina ngondong chai ga da ba hoi adugi ai do haise roge ado je next khonjel su yam phajai ko isai se isai phajaba khonjel dagi mate amtang khudol tambiramune ado isai do ai sum pamja bani ai sakpadi saksa roge hai su haide ba
Kaino isay siyam pamja na tay haraga sakpa hite harbi sibu kaigino. Aidi isay do sum saksada ba. Aidi taza ba katane ba. Aidi isay saksada ba. Oh yam nuai jare Genex adudi sadan dagi khonjel dagi oina miam punna. Ado ai kaino ta. Oh yani habiu. Ai ELITETV gi thong sida ai kemda haija hoge. Oh yai habiu. Ai gi nupi do aina thamoi sengna nungsi haibase ai ngasi hello ELITETV gi koi khudong sa base laujaraga ai haija ge taw. Oh yam nuai je adomna habini go misak tumak sodam na tabi bo osanu koi program sibu yang biya gari sodan tarang bani hana khali ko. Ado Genex hauji isai thajarak pa yarabo. Isai thabiro. Hoi yam nuai jere sadan dagi khonjel dagi isai si punna taminarasi. Aigi punsi ina nong laksida thabal oina ngalaro nong liktana cham thokraba thajaba nanna asha gi yening hulhan biro punsi ina nong laksida thabal oina ngalaro Banaiba matam gi khongsa nang suwahang kaya hang lanu hang liba wahang ajumbani bam namaki paukhom na nahakni hong banaiba matam gi khongsa nang suwahang kaya hang lanu nang tanak inakta laybiyu ay sinanggini yabiyu ichil shina phomam drabashu thawai di nangi oi khabani ay gipunsi ina nong laksida thabal boy na ngalaro Laika fanna saat lero ay gipukning laikon sida lai bak thibi ay haki lamjing mangal oi biyu ko nahak na punsigi aroy ba mi kufawa nang budi thadok leroy pamubi ay gipunsi ina nong laksi
खनबीरो ꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ngasi episode asigi aroba laibak faraba caller asi kanano habadu miyam puna yengines. Hello. 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 Oh, hello ELITETV ni kana obiraba no phone to birai sibo. Sam da khanjage. Ho ya ye sai khan biyo ming le fam hanam tang ha biyo. Aigi ming na Sandhya hawe. Sandhya kai lam dagi obiraba no. Wangkhai dai ne. Wangkhai dagi Sandhya se ngasi gi lam laibak phaba su ore ko hadi ngasi gi episode asigi aroba caller su oiga dori bani ado Sandhya isai yam nungai ba ma khan birak tong mali karamba isai no. Amtanga habi beaud. Hello. Anu kari isai habi ba no amtanga habi o. Tamna. Ayam phajaba isai ma khan bire. Ado isai se agadi sala mati amtang ang thokpiro ngasi gi aroba caller su oire. Kitang pok try to bangam drabo. Kitang orsu try to biro hadi yang biriba viewers singi damakta khalaga. Isai do kara lagi ba mathang do oin ko na sai. Hoi kasu kaide ko ayam nungai je do isai sibu tahan bining ba dedicate to bining ba viewers sing lega suming hai biu. Ajal. Ai imana ba ka sa dili ke dal. Oh ya ni habiu. Ado Sandhya isai se thajarak ba yarabo. Sandhya na khanbirak liba isai esi thajarak lage magi line di nuai taban line di tat khre du bu isai thajarak lage miyam puna meeting taminarsi. Sukhandra mafam amada nangbu amukhanna ningsingba ngamdana ba tamna nangina famdagi tamna nangina famdagi tamna nangina famdagi.
ꯁꯥꯛꯄꯤꯔꯛꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯠꯇꯅ ꯑꯣꯜꯂꯛꯈꯤꯅꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯥꯕꯅ ꯇꯧꯗꯨꯅ ꯃꯩ ꯁꯥꯛꯄꯤꯔꯛꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯠꯇꯅ ꯑꯗꯨꯅ ꯇꯥꯝꯅ 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 ꯅꯪꯒꯤ ꯂꯥꯛꯐꯝꯗꯒꯤ Tamna 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 nagi lafamdagi Tamna 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 nagi lafamdagi
Hauzik Sandiana Kanbirakuna Tamna Haiba Nungai by Say Miam Puna Mideng Taminakre Nasigi Onadi Hello ELITETV Haiba program si Lucian Janabagi Punja do Yorokle Matang Nomizing Numitki Pum Simaktada Channel Simaktada Anoba Nungai by Say Kayagaluna Among Pudra Laksa Gang Sigida Maktadi Mideng Tabi Pumna Mapu Kanya Bayatang Nizari.